Loyalam E-PAO tabi bakutima po hitong susmitana namitangi po pizari aham dapat headline. Center ki luchingba singna kausilakpadagi ex-minister N. Biren amadi BJP Manipur Pradesh ki President Sharda Devi Delhi ki damak thado Imphal Chathakhre. Ccpurgi Chinggi Mafam Kharada India ki Para Special Force amasung Argi Apunba Teamna helicopter sizinaduna Operation Chathakhre. MP Ninthau Laisemba Sana Jawbuna Saruk Yaduna Tripura ki Avian Garda Leriba Lining Thau Puthiba Lai Harawadori. Center ki luchingba singna kausilakpadagi ex-minister N. Biren amadi BJP Manipur Pradesh ki President Sharda Devi Delhi da changkhre. Manipur da President rule thamlakpa chahi ama fadrange ki mamangda popular government ama semgadoribra habigi wahang kaya miyamna hangnaraklinge chirak asida hanagi chief minister Nongthamam Biren amasung BJP Manipur Pradesh ki President Adhikari Mayum Sharda Devi ngasi Delhi ki damak Imphal Chathakhre. Pauche sina phangba paugi matung inadi ngasi namidungba matung pung 12:30 gi Indigo flight amada BJP gi center gi luchingba singna karokpadagi hanagi chief minister N. Biren amasung A. Sharda Devi ngasi Delhi gi damak Imphal thadokhibani. Delhi gi khongchat asida popular government amasemagi matangda N. Biren amasung Sharda na pamishingda wafam amata phongdoklamkhide adumakpu India member ngamkhaida khaba border fencing handak nauna amuk kakthatlamagi thawong adubu Center Lengakna akan mamiyeng shoidana changlakani habigi wafam N. Biren phongdolamkhi hari. Ccpurgi Chinggi Mafam Kharada India ki Para Special Force amasung Argi Apunba Teamna helicopter sizinaduna Operation Chathakhre. Public order thugaiduna lengaki mayokta thabak tawba aina yadaba khulai paibasingi mathakta ngasi Kangpokpi amasung Ccpur district ki tonga mafamsingda India ki Para Special Force amasung Assam Rifles ki Apunba Teamna joint Operation Chathakhre. Operation the suspension of Operation Su Chatnadaba Kuki Lalho Loop UKNA ki lopthamni haiba mafam kaya thugaikre hari. Pauchi esina phangba paugi matung inadi khulai paiba Kuki militant sing Chinggi Mafam Singda Chathok Chasin Yamna Toine Tore Amadi Kihan Kanganbagi Thabak Chathaduna Public Order Thugade Habigi Intelligence Ki Pau Phangbaga Luinana Ningthina Tapi Tambiramba Special Force amasung Assam Rifles ki personnel singna ngasi ayuk pung 6 tarakpa matamdagi hauna Kangpokpi district YNM Kholgi akoiba mafam singda operation adu chathakibani hari. MP Ninthau Laisemba Sana Jawbuna Saruk Yaduna Tripura gi Avian Garda Leriba Lining Thau Puthiba Lai Harawadori. Numit mangani chupna Tripura gi Avian Garda Leriba Lining Thau Puthiba Lai Harabugi thoram pangthokadori. Thoram asida special guest oina MP Ninthau Laisemba Sana Jawbusu Saruk Yagani hari. Tripura lenga ki ICA gi mateng loraga Puthiba Lai Haraba Committee amasung Welfare and Cultural Society anina khusamnaraga January 18 dagi kulhumdoi fawa Avian Garda pangthokadaba thoram asida Nongchup Tripura Lok Sabha gi MP Biplab Kumar Dev na chief guest oiraga hudokani hari. Thoram asida special invitee guest oina Manipur gi Rajya Sabha gi MP Maharaj Laisemba Sana Jawba saruk yagani. Society Secretary Sinam Deepak Kumar na thoramapu oiraga AMC Mayor Amadi MLA Stu Oiriba Deepak Kumar Mazumdar MLA Vagwan Das Manipur gi MLA Lesang Tem Susindra Maitai DM and Collector Dr. Bilas Kumar Galoinana Manipur amasung Tripura gi saknairaba miyoi kayana guest of honor oina saruk yagani. Manipur amasung Tripura gi artist singna makhal makha kaya gi thoram pangthokani hari. Paugi marak thatna Loyalam E-PAO tabiriba kudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu. Singjamai Chinga Makhongi traffic point aduki matik khudong thiningai oire. National Highway 102 Imphal More Lambi asina fauduna chaliba khwaidigi maru eba lambi paring asigi Singjamai Chinga Makhongda leiriba traffic point asi hauzik aduki matik khudong thiningai maram oire. Pauchi asina tizilubadagi khanglakibagi matung inadi maru oiba traffic point asigi traffic signal light yakhidaba tha ama helakle. Traffic signal light yakhidabagi mathakta aduki matik michinba mafam ama oiriba traffic point asida traffic police sing leiduna lambi chathok chasin tawriba sing control tawduna niyam chumna chathok chasin tawhanabagi thabak paikhatre. Maram aduna lamlong mari phangba traffic point asida traffic signal light yakhidaba amadi leifam thokpa traffic police sing leitabana makhal makha kayagi engine banba
Gari thorolibasingna maningtamna traffic ki rule thugaiduna gari thoduna chanaba honabada angakpa kumai ama haibadu oide hari. Traffic point asida matam kuina traffic jam oiduna laisenba niyam lana gari pangthoda thousanduna chanaba honarakpada minor accident kaya toina thokpa amadi gari thoroliba masla ningai sangdana bagi thodok kaya amasu yamna toina thokli. Maram aduna haidiba singzamai chinga makhungi traffic point asigi traffic signal light athuba matamda function tohanbiyu loinana matik chaba traffic policing thambiduna gari thoroliba miyoi singbu ningthina control toduna traffic rule ngakna chana hanabagi thabak paikhatpiwa hanasu praja section kayadagi press ta phongdorakli. Myanmar border da khaba meter chanirom sangba fencing kakthaklam lei border fencing kakthaklam liba asi Myanmar macha singna oigini habigi chingnaba lei haina khunja singna phongdorakli. Chandel district ki manung chana leiba new somtal lagi abongjang khul phawgi marak ta khaba Indo Myanmar border fencing haukiba ahingda sakhangdaba singna kakthaklam ba tung inthuraga thamram lei border fencing kakthaklam liba asi Myanmar macha sing oigani habigi chingnaba lei haina di khunja singna phongdorakli. Thodod adugi matangda pauchi asina phangba paugi matung inadi Molcham police station na konba amasung border pillar number 67 gi marakta khaba border fencing adugi meter chamaga yankhai dagi chanirom sangba saruki makhongsing adu kakthatuna inthuramani hari. Yotki border fencing adu handak ikui kuidringai mamangda kharamba sarukni. Thodok asina kana kari maramgi damak chatharamni bano haiba chapchaba khamungamdri. Ningsing bayabadi mamang chahigi December anidasu Molcham police station konba Changpol khulgat naknana leiba border pillar 67 amasung 68 ki marakta khaba border fencing gi meter chama yankhai dagi chani phawbugi saruk sing kakthalamba laikhrabani. Handak nauna border fencing kakthalam liba mafam asi mamangda border fencing amang ata thokhalamba mafam aduga panglap-lapna de hari. Amaromda thodok adugi matangda khunja singna phongdoropagi matung inadi border fencing kakthalam liba miyosing asi Myanmar macha sing oiramgani habigi chingnaba lei. Makhoi sing asi mamangda su ngamkhai lana changlaktuna khuchu kulai kaya puthok pusin tawnaba kaya rakhana honaba laikhre haina phongdorakhi. Pochai puba gari cha nifumathoi Imphal changkhre. Security gi akan mangak senbagi thoranga loinana National Highway 37 Imphal Jiribam lambida pochai puba gari nifumathoi ngasi ayu Jiribam lagi Imphal changkhre haina aikhoigi Jiribam gi paumin hari. Pauchi asina hai Imphal changkhruba pochai puba gari sing adudi LPG tanker taruk diesel tarani thoi petrol mapan kerosene ahum cement puba gari ahum amasung atai potlam sing puba gari singni hari. Amaromda ngarang National Highway 37 asimaktada ngarang su tongan ba pochai pusilakpa gari homdra taret Imphal da changlakhre. Lambi asida man pusilakpa gari sing chathok chasen tawbada apanba amata thoktanabagi damak lambi paring asigi mafam kayada security ki convoyingna ngaksenbagi akanba thabuk paikhadi hari. Miyoi kharana bonila bu lana uhana bohonarambani haina KCP MTFK na phongdorakli. Bonilagi matangda Kanglaipaki miyamda Manipuri lalolop ama oriba Kanglaipak Communist Party MTFKA gi Commander in Chief ki Thaupuriba Kanglai Meitei khudek piduna press thadorokpa chirolamana wafam khara khangalakli madudi khangalakli ba wafam sing adudi kanagumba miyoi kharaga manaraga achumaran thidana karino haiba khangdana kihen khanghalaga paisa khara launabagi damak miyamda lana uhannaba pangdabagi lichani masina aikhoi masalgi marakta imu naimu tanana basinabani Masida lautunariba singsu kanano khangle achum aran khangnaba honabada matam khara laujabani media da pangangda ngangba pangdabagi lichani hairi mapaldagi pusilakpa sing munaraga chabana yengthinaba helakpani haina laisyo kaishina phongdokhre Manipur da tangdu laitaba purakpa araibani India lengakna lumna laudabadagi tangdu laitaba purakpa ngamdabani haina Fongyar SCG MLA laisyo kaishina phongdokhre wafam asi Good Shepherd Parish Kasong Khulen Mary Hell of Christian Parish Kainau Amadi St. Anthony's Parish Muireina Saruyaba Holy Cross Catholic Church Ti Hundong Khulena Yumbu Oiduna Taramari Suba Southern Tangkhul Catholic Congress Thoram Hodopagi Thoram da Phongdokibani January 19 phawba chathagadaba thoram aduda lamdam adongi masak naiba miyo kaya saruyakhi MLA na makhatana hai Manipur da tholiba irang sing asigi khwaidigi maru oiba horakphamsi sel thumgi awaba kham thengnabana hingbagi lambi leitaba mapalagi pusilakpa khara munaraga chabana amana amabu yengthinabani haiki Paugi marak thatna Loyalam E-PAO tabiriba kudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu Arubada maruiba pau amuka hana pizari
Centergi Luchingba Kausilakpadagi ex-minister N. Biren amadi BJP Manipur Pradesh ki President Sharda Devi Delhi Damak Imphal Chathakhre. Ccpurgi Chinggi Mafam Kharada India ki Para Special Force amasung Argi Apunba Teamna helicopter sizinaduna Operation Chathakhre. MP Ningthau Lisembasana Jawunas Taruk Yaduna Ccpurgi Avian Garda Leriba Lining Thau Puthiba Lai Harawadori. Matang asida Loyalam E-PAO na namitangi pao bibil lazari tabili bakudi mapu amuka hanap kurumjari.